đi phải gần đây vô pi thì nhé đi กินไปแล้วดูตรอปีในกับทะเล Hai mèo nung ngày này bao si video nào bọn mầm nhìn mình là xem cái video city đã ra tay nói cái order này tụi video mà mình xin á photo ama phát nam magalore hai bộ có ado nung ngày kita mà le mà tụi mang halal sẽ phát đi pi banana jadi tuh gitu nendang nyari hari otak laga tuh juga nangis macam tu ai itu ya mana nam chi bên đi chi đi Angang wali sanggung sabi sinta dah kena ano bulai ni. Mama lupa. Nalo pemali. Oh, nano bara. Naming kay kau bang? lagi lah Busli Musli. Oh, si makarong tu lima macam. mana tu Oh, ya. Aduh kasi june mayang ko. Like tao eh. Kasi like tao ko. Nahangkay tak tahu tu mainnya. Aduh kan kasi june nahamu foto number tu kangbra. Nahamu foto number tu. Aduh mainnya kasi sama nam tu ni. Hai ni na. Noi mama hoi baba hoi na sanggom electric kai gino. Kai sanggom pirak no kai pijai hai di na. Moi ge ago men dagi saka dagi kemta thadarakri. Kemta pirak ti hai kadam ni ko. Aduga hoji ngasi photo namore government saka da thajang gani photo number do adu duga adagi pithara kadau ni adu kanri sangom pira ani sangom chau pangani halwa cha pangani haidu ni ko aduga ngasi photo number da pire iba sangom si sisna ne nang ojana iren nai puthok pani haigadam ni ko ona bada ngan đây chú pizza ni ai chú pizza đi oja photo da dum namal le aku chú sang ngom chaning bay lại ni like tâm ning bay chú nát na ngaji ka pizza da đi phải gần đây vô pi thì nhé đi nangai đi chum yung oja ko ji loi khang iko noi sum cha le noi oja sum noi khale ako imanab ji yung tu mai khukang ji yung he na khoi ka du ko thalu ya dro na pa din chang ni na khoi du dia 상ang 꼭 흔wen 떠나 아두니 오자 아코이 안강 와리 센터기 안강은 좀 와리지 아두네 너저 보실래 mane ado oja photo sum ka pade i sing thwe hai ma oja 까리 해 나시들 나가는 나 오빠 사이게 기노 아따 신다 하이브나 하이브니 나시들 나가 오빠 사들 세틀라는 나 약을 좀 도그니 oja kitang la thong wa nga mo le ma ma da phone le po samana re 아이기 너 보실래กินไปแล้วดูตรอปีในกับทะเล 야래 꺼드디 야래 또 야래 그렇더라게 아예 상곰 뿌라게 거 보도 남들이 한 남바도 많이 나고 남들이 난 저노 봐난 남들이 거 아니 보도 남바도 남만 노래 남마도 내 아주 상곰 연락에 거 레로 거 상곰 여기게 안강차 상곰 뿌래 제 야래 네 아마 갔다니 거 아마 갔다니 나 아마 말가 보도 남들이 야봐 제 난 하나 봐요 세, 그렇더라. tanggalo. Tapi kita kan jangan payu nih. Lari ke si faktor kamu nih mana ba? Itu. Se, lari rokok, kapal ke? Se, ya ba? Ready 1, 2, 3. Ini kau tu kan Makata sinangam yang sedang dan juga foto. Phải buộc nhau bro. Cặp riêng nhau bro. Stop đi. Để rút. Cặp ra. Adu noi du swain toro lepo ba hadi ka pa da ma thanda ba adu noi pungchen ma leba swain ha pet chakhai lepo ba foto tan ka ba to adu ya ma kwa tala biri ga disin ro kwa tala biri di a mistri da si di ke no ni nasi di yaro ya ko noi ke no to no hadi chakhai lepo man de ba do kai no punga basi ga pa do am thamo na kan ba mi kan ni ko kafi ko camera di yang karo ko siapa mau tabuk subi mau to ya apa ya apa
미 맘밍 얼마나 아까워 이제. ꯊꯕꯛ ꯁꯨꯕ ꯁꯨꯗꯕꯗꯒ ꯀꯩꯝ ꯇꯥꯗꯦ ꯐꯣꯇꯣ ꯅꯝꯃꯒ ꯊꯥꯒꯠꯈꯤꯕ ꯄꯣꯠꯇꯨ ꯈꯛꯇꯅꯦꯕ ꯑꯗꯨ ꯄꯥꯝꯃꯦ ꯇꯧ 아무도 말했나 하지. 빵 ꯑꯗꯨ ꯑꯣꯏꯔꯒꯅ ꯁꯨꯔꯣꯅ ꯅꯣꯏ ꯄꯥꯏꯕ ꯁꯥꯔꯒꯦ ꯇꯧꯕ ꯑꯗꯨꯗꯤ ꯐꯣꯇꯣꯗ ꯅꯪꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯃꯨꯛ ꯅꯝꯃꯛꯀꯦꯀꯣ ꯅꯝꯂꯤꯕ ꯁꯥ ꯊꯕꯛ ꯁꯨꯕꯒꯤ ꯃꯑꯣꯡꯗꯣ ꯈꯛꯇꯪ ꯇꯧꯕ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯁꯦ ꯉꯁꯤꯗꯤ ꯌꯥꯔꯕ 맞아, 그럼 야밤되니까 타박이 슈드나 포토갑스라 수고 많나봐 하니까 ꯅꯝꯃꯕ꯭ꯔꯣ 포토갑가 떠고 랑굴레랑 가더니 ꯃꯊꯪ ꯋꯥꯔꯗꯀꯤ ꯑꯃꯨꯛ ꯊꯣꯔꯛꯑꯣ 오스타오레. 나봐. 아들아 거봐. ꯑꯦ ꯇꯣꯝꯕ 아이 좀 사봐야 그만 와. ꯅꯪ ꯀꯌꯥꯅꯣ ꯗꯤꯄꯣꯖꯤꯠ ꯇꯧꯈꯤꯗꯣ 라니 뭐카니 랑따레 뭐카니 좀 사니 할 뭐 그냥 뚝을 내거든. 사돈이 한dak yum mahum lakpane yum mahum lakpase sise asom nakandasu ama saribako adu tokthua nangi tawge tawneba adu nang yaragadi adi nangonda aigi keno tawjaba potka nangi nangonda khara puthoroga haitare hayeng kona loi hanjindoineba aduga hadi aigi araiba aigi araiba do puthoredana aduga nangi yum sabaise nangi hana deposit taw poto aduga aigi aingondagi khara puthoga ai hojise aw bill kaida leireba bill kaida posa aina haisina nangi luhungno bai ke lei haidane adu luhungno bai ke leibado adugi poto oi taragadi nayamana haise aingondagi su paisa puthoge ko aduga nangonda lei taragadi nangonda su puthoro kana ibani toroga sarasi handaki je paihorase matang charingada golden chance ni sigi da paihorasi aduga ibani pullaga sauraga hayeng ko namu paisa do nangi paisa manga do nate nangi paisa se hayeng ko namu ꯑꯩꯈꯣꯏꯒꯤ ꯕꯤꯜ ꯀꯥꯏ ꯀꯥꯟꯗ ꯆꯞ ꯆꯥꯕꯤꯗꯣ ꯄꯤꯔꯛꯀꯦ ꯍꯥꯏꯕ ꯅꯪ ꯁꯤ ꯀꯃꯥꯏꯅ ꯇꯧꯕ ꯇꯥꯃꯣ ꯑꯩ ꯀꯤꯔꯦ ꯅꯣꯏ ꯊꯕꯛ ꯇꯧꯋꯦ ꯀꯩꯗꯧꯕ ꯀꯤꯗꯣꯏꯅꯣ ꯀꯤꯐꯝ ꯊꯣꯛꯇꯦ ꯁꯤ ꯅꯥꯀꯟꯗ ꯍꯧꯖꯤꯛ ꯃꯤ ꯂꯣꯏ ꯁꯥꯟꯅꯔꯤꯅꯦ ꯁꯤ ꯐꯣꯇꯣ ꯎꯠꯂꯛꯀꯦꯁꯦ ꯁꯤ ꯍꯟꯗꯛ ꯁꯥꯈꯤꯕꯩꯅꯦꯀꯣ ꯑꯗꯨꯕꯨꯗꯤ ꯈꯪꯉꯤꯅꯦ ꯑꯩꯈꯣꯏꯁꯨ ꯏꯃꯥꯟꯅꯕꯒꯤ ꯑꯃ ꯁꯥꯔꯤꯅꯦ ꯍꯧꯖꯤꯛ ꯇꯥꯃꯣ ꯀꯤꯔꯦ ꯊꯕꯛꯇꯣ ꯇꯥꯃꯣꯅ ꯆꯦꯛꯇꯤ ꯁꯥꯃꯨꯛ ꯀꯥꯞꯄꯤꯔꯝꯃꯦ ꯅꯥꯄꯤꯗꯤ ꯂꯦꯛ ꯍꯦꯜꯂꯦ ꯑꯗꯨ ꯈꯔ ꯐꯥꯟꯗꯣꯛꯇꯅ ꯇꯧ ꯍꯟꯗꯛ ꯄꯥꯏꯒꯗꯧꯅꯦ ꯍꯥꯏꯕꯗꯤ ꯑꯩꯅ ꯁꯣꯝ ꯅꯥꯀꯟꯗ ꯌꯨꯝ ꯑꯃ ꯁꯥꯔꯤꯕꯩꯗꯣ ꯑꯗꯨꯒꯤ ꯃꯤꯁꯇ꯭ꯔꯤꯁꯤꯡꯗꯣ ꯑꯩꯅ ꯇꯣꯛꯊꯣꯛꯑꯒ ꯅꯣꯏꯗꯨꯗ ꯄꯥꯏꯍꯟꯈꯤꯁꯤꯅꯦꯕ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯩꯅ ꯍꯥꯏꯁꯦ ꯅꯪꯉꯣꯟꯗ ꯂꯩ ꯇꯥꯔꯒꯗꯤ ꯄꯩꯁꯥꯗꯣ ꯄꯨꯊꯣꯔꯛꯑꯣ ꯑꯩꯉꯣꯟꯗꯒꯤꯁꯨ ꯄꯨꯊꯣꯔꯛꯑꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯆꯪ ꯏꯆꯤꯟ ꯏꯅꯥꯎꯒꯨꯝꯕꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯅꯪꯒꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯗ ꯅꯪꯅꯕ ꯑꯌꯥꯝꯕ ꯁꯤꯟꯒꯦ ꯍꯥꯏꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯥꯔꯁꯦ ꯍꯌꯦꯡ ꯕꯤꯜ ꯀꯥꯏ ꯀꯥꯟꯗ ꯅꯪꯒꯤ ꯄꯩꯁꯥꯗꯣ ꯆꯞ ꯆꯥꯕꯤꯗꯣ ꯑꯩ ꯄꯤꯔꯛꯀꯦ ꯍꯥꯏꯕ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯂꯨꯄꯥ ꯂꯥꯛ ꯑꯅꯤ ꯃꯈꯥꯏꯗ ꯗꯤꯄꯣꯖꯤꯠ ꯇꯧꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯄꯨꯊꯣꯛꯑꯁꯤꯅꯦꯕ ꯑꯗ ꯇꯥꯃꯣꯅ ꯍꯟꯖꯤꯜꯂꯛꯀꯦ ꯁꯤꯅꯦꯕ ꯅꯠꯇꯦ ꯄꯨꯊꯣꯛꯑꯣ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯁꯦ ꯍꯥꯏꯗꯤ ꯅꯪꯒꯤꯗꯤ ꯑꯊꯨꯕ ꯊꯕꯛ ꯑꯃ ꯂꯩꯔꯗ꯭ꯔꯣ ꯊꯧꯔꯝ ꯑꯃ ꯑꯗꯨ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯂꯨꯍꯣꯡꯕ ꯂꯩ ꯇꯥꯔꯒꯗꯤ ꯑꯗꯨ ꯅꯪꯅꯕꯒꯤꯗꯃꯛꯇ ꯅꯌꯥꯝꯕꯅ ꯍꯥꯏꯁꯦ ꯑꯩꯉꯣꯟꯗꯒꯤꯁꯨ ꯄꯨꯊꯣꯔꯛꯀꯦ ꯅꯪꯉꯣꯟꯗ ꯄꯨꯊꯣꯔꯛꯑꯣ ꯅꯪꯉꯣꯟꯗ ꯄꯨꯕ ꯂꯪꯕ ꯀꯅꯥꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯄꯨꯊꯣꯔꯛꯑꯣ ꯅꯪꯒꯤ ꯌꯨꯝ ꯅꯠꯇ꯭ꯔꯣ ꯁꯥꯗꯣꯏꯁꯦ ꯑꯗꯨ ꯁꯥ ꯂꯣꯏꯔꯀꯥꯟꯗ ꯍꯌꯦꯡꯗꯣ ꯕꯤꯜ ꯑꯁꯣꯝ ꯑꯣꯐꯤꯁꯇꯒꯤ ꯀꯥꯔꯛꯄꯩꯁꯦ ꯁꯤꯁꯤꯅ ꯅꯪꯒꯤ ꯄꯩꯁꯥꯗꯣ ꯆꯞ ꯆꯥꯕꯤꯗꯣ ꯄꯤꯒꯦ ꯍꯥꯏꯕ ꯑꯩꯅ ꯍꯥꯏꯁꯦ ꯇꯥꯃꯣ ꯑꯩ ꯀꯤꯔꯦ ꯅꯣꯏ ꯊꯕꯛꯇꯣ ꯏꯃꯥꯟꯅꯕꯁꯤꯡꯅ ꯍꯥꯏꯅꯔꯛꯄꯗꯤ ꯅꯣꯏꯗꯣ ꯌꯨꯝ ꯑꯝꯇꯪ ꯁꯥꯔꯒ ꯗꯦꯃꯣꯒꯤ ꯃꯑꯣꯡ ꯇꯧꯋꯦ ꯍꯥꯏꯗ ꯗꯦꯃꯣꯒꯤ ꯃꯑꯣꯡ ꯀꯩ ꯅꯠꯇꯦ ꯃꯤ ꯁꯥꯕ ꯈꯣꯠꯄ ꯃꯌꯥꯝ ꯂꯩꯅꯦ ꯑꯃꯨꯛ ꯐꯣꯇꯣ ꯎꯠꯀꯦ ꯁꯤ ꯂꯩꯔꯤꯕ ꯐꯣꯇꯣꯁꯤꯡꯁꯦ ꯍꯟꯗꯛ ꯁꯥꯈꯤꯕ ꯈꯣꯠꯈꯤꯕ ꯉꯥꯛꯇꯅꯦꯕ ꯁꯦ ꯑꯗꯨꯅ ꯀꯃꯥꯏꯅ ꯗꯦꯃꯣ ꯇꯧ ꯌꯥꯗꯣꯏꯅꯣ ꯄꯩꯁꯥꯁꯤ ꯐꯪꯉꯤꯔꯣ ꯑꯗꯨꯗ ꯅꯣꯏ ꯑꯩꯅ ꯍꯥꯏꯁꯤꯅ ꯅꯪꯒꯤ ꯄꯩꯁꯥꯗꯣ ꯄꯨꯊꯣꯔꯛꯑꯣꯀꯣ ꯅꯪꯒꯤꯗꯨꯁꯨ ꯄꯨꯊꯣꯔꯛꯑꯣ ꯑꯩꯉꯣꯟꯗꯒꯤꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯅꯪꯒꯤ ꯌꯨꯝꯗ ꯍꯧꯒꯠꯂꯁꯤ ꯅꯣꯏꯒꯤ ꯍꯟꯗꯛ ꯇꯧꯔꯝꯃꯤꯕ ꯄꯣꯠꯇꯣ ꯑꯗꯨꯒꯤꯗꯣ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯤ ꯀꯨꯞꯇꯅ ꯈꯣꯠꯇꯅ ꯃꯃꯥꯡ ꯍꯥꯞꯀꯠꯇꯧ ꯈꯣꯠꯇꯧꯕ ꯋꯥꯠꯂꯤꯕ ꯀꯟꯗꯣ ꯑꯗꯨ ꯇꯧꯔꯁꯤ ꯑꯩ ꯃꯤꯁꯇ꯭ꯔꯤꯗꯣ ꯊꯥꯔꯛꯑꯒꯦ ꯇꯧꯕꯅꯦ ꯌꯥꯔꯒꯗꯤ ꯅꯪꯉꯣꯟꯗ ꯄꯩꯁꯥ ꯂꯩꯕ ꯇꯥꯔꯒꯗꯤ ꯅꯠꯇ꯭ꯔꯒꯁꯨ ꯄꯨꯐꯝ ꯂꯪꯐꯝ ꯂꯩ ꯇꯥꯔꯒꯗꯤ ꯑꯗꯨꯗꯒꯤ ꯄꯨꯊꯣꯔꯛꯀꯥꯟꯗ ꯅꯪꯒꯤ ꯌꯨꯝꯗ ꯁꯥꯔꯁꯦ ꯍꯥꯏꯕ ꯍꯟꯗꯛꯁꯦ ꯌꯥꯔꯕ ꯇꯥꯃꯣ ꯁꯤꯡꯅꯔꯦ ꯑꯩ ꯉꯝꯗꯧ ꯃꯥꯜꯂꯛꯇ꯭ꯔꯦ ꯅꯣꯏ ꯋꯥꯔꯤꯗꯣ ꯐꯔꯦꯁꯦ ꯅꯪꯒꯤ ꯍꯟꯗꯛ ꯁꯣꯏꯗꯅꯕꯀꯣ ꯑꯁꯣꯝ ꯅꯥꯀꯟꯗ ꯀꯩꯅꯣ ꯇꯧꯅ ꯐꯣꯇꯣ ꯑꯝꯇ ꯂꯧꯒꯦꯀꯣ ꯌꯥꯔꯕ ꯐꯣꯇꯣ ꯑꯗꯣ ꯁꯥꯗ꯭ꯔꯥ ꯑꯗꯨꯗꯤ ꯁꯥꯗꯣꯏꯅꯦ ꯐꯣꯇꯣ ꯀꯥꯞꯄꯗꯤ ꯁꯥꯅꯦꯕ ꯐꯣꯇꯣ ꯀꯥꯞꯄꯒ ꯁꯣꯝꯗ ꯑꯃꯨꯛ ꯍꯥꯏꯗꯤ ꯑꯣꯐꯤꯁꯇ ꯑꯃꯨꯛ ꯊꯥꯖꯤꯟꯗ ꯌꯥꯗꯦꯕ ꯄꯣꯠꯇꯣ ꯌꯥꯏ ꯅꯠꯇ꯭ꯔꯒꯗꯤ ꯁꯤꯗ ꯑꯗꯨꯝ ꯀꯥꯞꯄ ꯑꯩ ꯁꯤꯗꯁꯨ ꯑꯩ ꯁꯤ ꯗꯤꯌꯥꯔꯤꯗ ꯁꯨꯝ ꯂꯦꯛꯑꯦꯕ ꯀꯥꯞꯄꯒ ꯐꯠ ꯂꯦꯞꯄꯀꯣ ꯌꯥꯔꯦꯀꯣ ꯀꯣꯁꯤꯠꯀꯦ ꯁꯣꯏꯗꯅꯤ ꯁꯥꯔꯕꯅꯤ ꯍꯟꯗꯛꯇꯤ ꯑꯗꯨꯝ ꯁꯣꯏꯔꯦ ꯑꯃ ꯇꯧꯕ ꯈꯨꯗꯤꯡꯒꯤ ꯁꯨꯝ ꯐꯣꯇꯣ ꯑꯃꯃꯝ ꯀꯥꯞꯄꯒꯀꯣ ꯂꯣꯏꯁꯟꯕ ꯋꯥꯔꯤ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯀꯥꯏꯅꯔꯁꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯑꯍꯥꯟꯕ ꯊꯦꯡꯅꯕꯤꯕ ꯑꯣꯏꯔꯒꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯕꯦꯜ ꯑꯥꯏꯀꯟꯁꯨ ꯅꯝꯕꯤꯔꯝꯃꯣ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯅ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯦ ꯍꯧꯖꯤꯛ 16 ꯈꯔ ꯍꯦꯜꯂꯛꯑꯦꯕꯀꯣ ꯑꯗꯣ 20K ꯍꯦꯛ ꯁꯨꯕꯒ ꯃꯌꯥꯝꯒꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯒꯤꯐ ꯑꯋꯦ ꯑꯃ ꯇꯧꯁꯒꯅꯤ ꯑꯗꯨꯁꯨ ꯃꯌꯥꯝꯁꯨ ꯌꯥꯎꯕ ꯐꯪꯅꯕ ꯀꯩꯅꯣ ꯇꯧꯕꯤꯔꯣ ꯕꯦꯜ ꯑꯥꯏꯀꯣꯟ ꯅꯝꯕꯤꯔꯝꯃꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯂꯥꯏꯛ ꯃꯆꯥ ꯑꯃꯃꯝꯇꯒ ꯅꯝꯕꯤꯔꯝꯃꯣ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤ ꯁ꯭ꯋꯥꯏ ꯀꯥꯏꯅꯔꯁꯤ ꯕꯥꯏ